ꯁꯝꯒꯁꯦ ꯍꯥꯠꯃꯟꯗꯅ ꯇꯧꯏꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯀꯅꯥ ꯂꯥꯛꯏꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯆꯥꯛ ꯆꯥꯔꯕꯣ ꯕ꯭ꯔꯣ ꯆꯥꯔꯦ ꯕ꯭ꯔꯣꯗꯤ ꯆꯥꯔꯕꯣ ꯀꯝꯗꯧꯔꯤꯒꯦ ꯑꯀꯥꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯥꯏꯠꯁꯦ ꯎꯗ꯭ꯔ ꯃꯥꯅꯤ ꯃꯤ ꯑꯅꯤ ꯁꯨꯔꯦ ꯂꯥꯏꯛ ꯑꯃ ꯂꯥꯛꯑꯦ ꯀꯃꯦꯟ ꯑꯃ ꯂꯥꯛꯏ ꯀꯥꯏ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯑꯇꯩꯗꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛꯇ ꯄꯨꯟꯅ ꯒꯨꯗ ꯑꯗꯨꯅꯤ ꯐꯔꯤ ꯐꯅ ꯁꯨꯝ ꯂꯩꯌꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯂꯩꯌꯨ ꯑꯀꯥꯁ ꯆꯥꯛ ꯆꯥꯔꯕꯣ ꯑꯀꯥꯁꯇꯤ ꯀꯩꯀꯩ ꯏꯆꯦ ꯂꯥꯛꯑꯦ ꯍꯥꯏ ꯇꯧꯔꯦ ꯍꯥꯏ ꯏꯆꯦ ꯑꯩ ꯀꯣꯏꯔꯤ ꯅꯚꯏꯒ ꯕꯥꯏꯛ ꯇꯧꯕ ꯀꯥꯏꯗ ꯀꯣꯏꯔꯤꯅꯣ ꯏꯆꯦ ꯏꯆꯦꯒꯤ ꯉꯔꯥꯡꯗ ꯉꯍꯥꯟꯅ ꯂꯥꯏꯚ ꯇꯧꯔꯝꯃꯤ ꯑꯩꯉꯣꯟꯗ ꯁꯤꯌꯥꯔ ꯇꯧꯔꯛꯄꯗꯣ ꯑꯩ ꯅꯨꯡꯗꯥꯡꯗ ꯅꯦꯠ ꯍꯥꯡꯉꯨꯗ꯭ꯔꯕ ꯅꯧꯄꯥꯁꯦ ꯌꯥꯝ ꯋꯥꯔꯤꯍꯦ ꯏꯆꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯕꯥꯏꯜꯒꯤ ꯕꯦꯂꯦꯟꯁꯀ ꯍꯥꯟꯕ ꯉꯝꯗ꯭ꯔꯦ ꯃꯣꯕꯥꯏꯜ ꯕꯦꯂꯦꯟꯁꯀ ꯌꯥꯎꯗ꯭ꯔꯦ ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯑꯗꯨꯒ ꯔꯨꯝ ꯃꯅꯥꯛꯀꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯉꯣꯟꯗꯒꯤ ꯅꯦꯠ ꯆꯤꯡꯉ ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯑꯩ ꯕꯦꯂꯦꯟꯁ ꯌꯥꯎꯗꯦ ꯌꯥꯎꯈꯤꯔꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯌꯥꯎꯈꯤꯔꯣꯏ ꯇꯂꯞ ꯐꯪꯗ꯭ꯔꯤ ꯋꯥꯔꯤ ꯅꯧꯄꯥ ꯋꯥꯔꯤ ꯅꯧꯄꯥ ꯋꯥꯔꯤ ꯍꯣꯏ ꯂꯥꯡꯒꯅꯨ ꯀꯗꯥꯏ ꯃꯐꯝꯗꯅꯣ ꯏꯆꯦ ꯃꯤ ꯑꯍꯨꯝ ꯂꯩ ꯀꯃꯦꯟ ꯊꯥꯔꯛꯇꯦ ꯀꯃꯦꯟ ꯊꯥꯔꯛꯇꯦ ꯊꯥꯕꯤꯔꯛꯎ ꯊꯥꯕꯤꯔꯛꯎ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯂꯥꯛꯄꯅꯤꯗ ꯂꯥꯏꯐꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯅꯤꯡꯗꯦ ꯂꯥꯛꯄꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯋꯥꯏ ꯌꯥꯝꯅ ꯋꯥꯏ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯆꯠꯂꯤꯃꯤ ꯃꯤ ꯑꯍꯨꯝ ꯂꯩꯔꯅ ꯀꯃꯦꯟ ꯊꯥꯕꯤꯔꯛꯎ ꯀꯩꯅꯣꯅꯦ ꯂꯥꯏꯛ ꯇꯧꯕꯤꯗꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯅꯦ ꯀꯃꯦꯟ ꯊꯥꯕꯤꯔꯛꯎꯅꯦ ꯀꯃꯦꯟ ꯊꯥꯕꯧ ꯇꯜꯂꯗꯤ ꯀꯔꯤ ꯀꯥꯟꯅꯩ ꯅꯪꯒꯤ ꯅꯦꯠꯇꯣ ꯃꯥꯡꯍꯜꯂꯒ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯥꯎꯏꯗꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝ ꯂꯩꯖꯧꯆꯣꯗꯅ ꯇꯥꯎꯟꯗ ꯀ꯭ꯋꯥ ꯆꯥꯕ ꯑꯣꯏ ꯃꯥ ꯅꯨꯡꯉꯥꯏꯅꯦ ꯏꯆꯦꯒ ꯏꯕꯥꯏꯒꯁꯦ ꯇꯥꯎꯟꯗ ꯀ꯭ꯋꯥ ꯆꯥꯕꯩꯗꯃꯛꯇ ꯊꯣꯛꯂꯛꯏꯃꯤꯅꯦ ꯀ꯭ꯋꯥ ꯄꯜꯂꯛꯀꯅꯨꯍꯦ ꯅꯧꯄꯥ ꯀ꯭ꯋꯥꯒ ꯆꯥꯅꯤꯡꯉꯤ ꯑꯩꯗꯤ ꯅꯤꯡꯉꯛ ꯅꯤꯡꯉꯛꯄꯗ ꯀ꯭ꯋꯥ ꯆꯥꯏ ꯌꯥꯏ ꯌꯥꯏ ꯏꯆꯦ ꯅꯨꯡꯇꯤꯒꯤ ꯆꯥꯅꯨ ꯑꯩꯈꯣꯏꯗꯤ ꯆꯥꯅ ꯀꯩꯗꯧꯅꯤ ꯅꯧꯄꯥꯗꯤ ꯂꯣꯏꯔꯦ ꯌꯥꯒꯁꯦ ꯐꯖꯔꯤꯁꯦ ꯎꯗ꯭ꯔꯣ ꯑꯗꯨꯅ ꯀ꯭ꯋꯥ ꯆꯥꯃꯟꯈꯤꯗꯅ ꯑꯩꯈꯣꯏꯅꯕꯨ ꯅꯨꯄꯥꯅꯤꯅ ꯀꯩꯅꯣꯅꯦ
ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯣ ꯅꯨꯄꯤꯅ ꯈ꯭ꯋꯥꯏ ꯌꯥꯝ ꯆꯥꯔꯗꯤ ꯌꯥꯗꯣ ꯂꯣꯏꯅ ꯃꯥꯡꯉꯅꯦꯕ ꯑꯇꯩ ꯀꯗꯥꯏ ꯀꯗꯥꯏ ꯆꯪꯅꯈ꯭ꯔꯒꯦ ꯀꯃꯦꯟ ꯊꯥꯔꯛꯇ꯭ꯔꯤꯁꯤꯕꯨ ꯑꯦꯔꯥ ꯑꯩꯈꯣꯏꯗꯤ ꯍꯦꯔꯣ ꯍꯦꯔꯣꯅꯤꯅꯤ ꯒꯨꯗ ꯑꯗꯨꯅꯤ ꯏꯆꯦ ꯃꯇꯝ ꯄꯨꯝꯕꯗ ꯍꯤꯔꯣ ꯍꯤꯔꯣꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯒꯗꯅꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤꯗ ꯅꯣꯛꯄ ꯍꯥꯏꯁꯦ ꯍꯔꯥꯎꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯑꯁꯤꯅ ꯃꯥꯡ ꯊꯥꯡꯉꯤꯃꯤ ꯑꯋꯥꯕ ꯀꯩꯗꯧꯅꯣ ꯈꯜꯂꯣꯏꯗꯅꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯅꯤ ꯏꯕꯥꯏꯒ ꯏꯆꯦꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯒꯗꯅꯤ ꯑꯇꯩ ꯃꯤꯅ ꯀꯗꯥꯏ ꯀꯗꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯉꯥꯡꯃꯟꯒꯤꯅ ꯇꯧꯔꯤ ꯃꯥꯅ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯊꯣꯛꯄꯤꯌꯨ ꯊꯣꯛꯄꯤꯌꯨ ꯂꯥꯛꯀꯗꯕ ꯃꯤ ꯂꯥꯛꯄꯤꯌꯨ ꯂꯥꯛꯄꯤꯌꯨ ꯉꯥꯏꯈꯣ ꯁꯤꯌꯥꯔ ꯇꯧꯒꯦꯀꯣ ꯑꯣ ꯏꯆꯦ ꯇꯧꯅ ꯌꯦꯡꯉꯨ ꯑꯩꯗꯤ ꯍꯛꯇꯥ ꯍꯛꯇꯥꯅꯤ ꯑꯩꯁꯨ ꯃꯤꯉꯣꯟꯗꯒ ꯈꯪꯍꯟ ꯄꯣꯟꯇꯦ ꯃꯤꯉꯣꯟꯗꯒ ꯍꯥꯏ ꯄꯣꯟꯇꯦ ꯀꯣꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯀ ꯍꯥꯞꯇꯦ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯇꯦ ꯀꯨꯏꯔꯦꯗꯅ ꯑꯗꯨꯝ ꯍꯛꯇꯥ ꯑꯗꯨꯝ ꯊꯥꯗꯣꯔꯛꯏ ꯃꯤꯗ ꯆꯦꯟꯅꯦꯜꯗꯨꯕꯨ ꯇꯠꯈꯤꯗꯣꯏꯔꯥ ꯍꯥꯏꯅ ꯇꯠꯄꯕꯨꯗꯤ ꯍꯦꯛ ꯇꯠꯂꯣꯏꯗ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯏꯃꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯦꯜꯗꯗꯤ ꯂꯨꯔꯤꯑꯕ ꯃꯤ ꯈꯔ ꯑꯃꯅ ꯁꯤꯒ ꯍꯥꯏꯅꯔꯤ ꯑꯩꯈꯣꯏꯗꯤ ꯆꯦꯟꯅꯦꯜ ꯃꯆꯥꯅꯤ ꯋꯥꯏ ꯅꯣꯏꯗꯤ ꯆꯦꯟꯅꯦꯜ ꯆꯥꯎꯋꯤ ꯅꯨꯡꯉꯥꯏꯑꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯆꯦꯟꯅꯦꯜ ꯆꯥꯎꯔꯒꯦ ꯑꯩꯈꯣꯏꯁꯨ ꯆꯦꯟꯅꯦꯜ ꯃꯆꯥꯅꯤꯌꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯣꯡꯉꯥꯜꯂꯤꯌꯦ ꯑꯆꯧꯕ ꯃꯤꯒꯤꯅ ꯑꯆꯧꯕ ꯃꯆꯥ ꯃꯤꯒꯤꯅ ꯃꯆꯥ ꯃꯤꯗꯤꯌꯥꯝꯅ ꯃꯤꯗꯤꯌꯥꯝ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕꯅ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕꯒꯤ ꯇꯧꯗꯕꯅ ꯇꯧꯗꯕꯒꯤ ꯃꯥꯏ ꯃꯥꯏ ꯃꯈꯜ ꯃꯈꯜꯒꯤ ꯑꯋꯥꯕꯅꯤ ꯑꯋꯥꯕ ꯀꯌꯥꯗꯣ ꯊꯦꯡꯅꯔꯒ ꯂꯣꯏ ꯂꯥꯛꯇꯣꯔꯤꯃꯤ ꯑꯩꯈꯣꯏ ꯒꯦꯠ ꯀꯌꯥ ꯂꯥꯜꯂꯦ ꯒꯦꯠ ꯀꯌꯥꯗꯒꯨꯝ ꯄꯜꯂꯤꯁꯤꯅꯤ ꯍꯥꯎꯒꯤ ꯒ꯭ꯔꯨꯞꯇ ꯇꯧꯈ꯭ꯔꯃꯤ ꯑꯣ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯏꯆꯦ ꯃꯤ ꯑꯍꯨꯝꯗꯤ ꯂꯥꯛꯑꯦ ꯃꯤ ꯑꯃꯈꯛꯇꯪ ꯂꯥꯛꯑꯁꯨ ꯑꯅꯤ ꯈꯛꯇꯪ ꯂꯥꯛꯑꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯒꯤ ꯀꯅꯥꯝ ꯂꯥꯛꯇꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯄ꯭ꯔꯖꯦꯟ ꯑꯃ ꯆꯠꯅꯕ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤꯗ ꯑꯩꯅ ꯑꯗꯨꯅꯁꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇ꯭ꯔꯕ ꯉꯝꯃꯣꯏꯗꯕ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯅꯕ ꯆꯠꯂꯣꯏ ꯑꯗꯨꯒꯗꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯀꯩꯗꯥꯡ ꯃꯌꯥꯝꯁꯤꯒ ꯚꯤꯗꯤꯑꯣ ꯁꯨꯡꯊꯥꯡ ꯊꯥꯡꯒꯠꯅꯤꯡꯗ꯭ꯔꯦ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯅꯨꯃꯤꯠꯀꯤ ꯀꯥꯏꯗꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡꯗ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯍꯪꯉꯛꯑꯦ ꯑꯩꯅ ꯀꯩ ꯇꯧꯗꯣꯔꯦ ꯑꯩꯐꯥꯎꯗ ꯋꯥꯔꯤ ꯈꯣꯠꯂꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯀꯅꯥꯅꯣ ꯑꯣꯟꯂꯥꯏꯟꯗ ꯌꯥꯝ ꯂꯩꯍꯧꯕꯅꯤꯗ ꯂꯥꯏꯚ ꯆꯪꯉꯛꯇꯦ ꯉꯁꯤ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯉꯟꯅ ꯇꯧꯏꯦ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯏꯕꯁꯦ ꯉꯁꯤ ꯈꯔ ꯉꯜꯂ ꯃꯥꯜꯂꯦ ꯇꯨꯝꯈ꯭ꯔꯕ ꯈꯪꯗ꯭ꯔꯦꯅꯦ ꯇꯨꯝꯃꯝꯈꯤꯔꯣꯏꯗ ꯏꯆꯦ ꯉꯜꯂꯤ ꯉꯁꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯏ ꯑꯗꯨꯝ ꯇꯧꯔꯤ ꯑꯩꯗꯤ ꯑꯅꯝꯕ ꯄꯨꯡ 10ꯒꯤ ꯃꯊꯛꯇ 11 12 ꯊꯥꯕꯅꯤ ꯇꯨꯝꯃꯝꯈꯤꯔꯣꯏ ꯇꯨꯝꯅꯤꯡꯕ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯑꯉꯟꯕ ꯃꯤꯗꯤ ꯈꯔ ꯇꯨꯝꯃꯝꯒꯅꯤ ꯑꯅꯝꯕ ꯃꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯠ ꯁꯥꯟꯅꯅ ꯂꯩꯕ ꯏꯟꯁꯇꯥ ꯄꯥꯏꯕ ꯀꯔꯤ ꯄꯥꯏꯕ ꯁꯣꯁꯤꯦꯜ ꯃೀಡಿಯಾ ꯄꯥꯏꯕ ꯃꯤꯗꯤ ꯑꯅꯝꯕ ꯇꯨꯝꯗꯕ ꯁꯣꯁꯤꯦꯜ ꯃೀಡಿಯಾ ꯄꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 3ꯗꯅꯤ ꯑꯅꯝꯕ ꯇꯣꯄꯤꯛ ꯑꯃꯠꯇꯁꯨ ꯐꯪꯗꯦ ꯀꯃꯦꯟ ꯊꯥꯒꯗꯕꯁꯨ ꯑꯠꯆꯥ ꯍꯣꯏꯅꯦ ꯗꯧꯔꯤ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯕ꯭ꯔꯣ ꯅꯪꯅ ꯍꯪꯕꯤꯔꯛꯑꯒꯅꯤꯅ ꯑꯩꯁꯨ ꯇꯣꯄꯤꯛ ꯄꯤꯗꯣꯏꯗꯣ ꯍꯪꯉꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯨꯗꯣꯏꯁꯦ ꯕ꯭ꯔꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕꯣ ꯑꯀꯥꯁ ꯕ꯭ꯔꯣ ꯀꯔꯤ ꯍꯩꯖꯥꯡ ꯆꯥꯕꯤꯕꯒꯦ ꯍꯦꯜꯂꯣ ꯑꯀꯥꯁ ꯀꯦ ꯏꯆꯦꯅ ꯑꯀꯥꯁꯇ ꯍꯦꯜꯂꯣ ꯍꯥꯏꯈ꯭ꯔꯦ ꯑꯀꯥꯁ ꯏꯆꯦꯁꯤꯁꯨ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯑꯃꯒ ꯂꯥꯛꯑꯦ ꯕꯤꯀꯤ ꯕ꯭ꯂꯣꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯕꯤꯀꯤ ꯕ꯭ꯂꯣꯛꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯌꯨ ꯅꯧꯅ ꯊꯣꯛꯂꯛꯄ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅꯤ ꯀꯦꯁꯦ ꯀꯩꯅꯣꯁꯦ ꯑꯗꯨ ꯕꯤꯀꯤ ꯕ꯭ꯂꯣꯛꯁꯦ ꯇꯤꯅꯧ ꯅꯨꯡꯁꯤꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯜꯂꯨ ꯅꯧꯅ ꯊꯣꯛꯂꯛꯄ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯧꯄꯥ ꯍꯥꯏꯇꯥꯔꯦ ꯃꯄꯟꯒꯤ ꯃꯆꯥꯅꯤ ꯃꯧꯄꯥꯅꯤ ꯃꯧꯄꯥ ꯅꯨꯄꯥꯅꯤ ꯑꯩꯒꯤꯗꯤ ꯁꯂꯥ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯅꯧꯅ ꯕ꯭ꯂꯣꯛ ꯍꯥꯡꯉꯛꯏ ꯃꯤ ꯅꯣꯡꯃ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯊꯥꯡꯒꯠꯂꯛꯀꯅꯤ ꯅꯣꯡꯃ ꯐꯖꯅ ꯇꯧꯅ ꯑꯩꯅ ꯌꯨꯝ ꯆꯠꯇꯕꯁꯤꯅꯅꯦ ꯀꯅꯥꯝꯇ ꯑꯩꯅ ꯐꯦꯃꯤꯂꯤ ꯑꯃ ꯇꯧꯊꯣꯛꯄ ꯉꯝꯗꯦ ꯃꯥꯁꯨ ꯅꯧꯅ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯦꯝꯃꯛꯏꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯌꯨꯗꯣ ꯕꯤꯛꯀꯤ ꯕ꯭ꯔꯣ ꯀꯦ ꯏꯆꯦꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯌꯨ ꯀꯦ ꯏꯠ ꯕ꯭ꯂꯣꯛꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧ ꯌꯥꯝ ꯐꯕ ꯏꯆꯦꯅꯤ ꯑꯃꯅ ꯑꯃꯕꯨ ꯁꯤꯌꯥꯔ ꯇꯧꯒꯗꯅꯤ ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯒꯗꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯕꯤꯀꯤ ꯅꯪꯗꯤ ꯕꯤꯖꯦꯟ ꯑꯩ ꯕꯦꯇ꯭ꯔꯤ ꯑꯣꯟꯂꯤ 4% ꯑꯦꯍꯦ ꯑꯗꯨ ꯊꯣꯛꯑꯣ ꯏꯆꯦ ꯊꯣꯛꯑꯣ ꯕꯥꯏ ꯕꯥꯏ ꯕꯤꯀꯤ ꯍꯥꯏ ꯇꯧꯔꯦ ꯕꯤꯀꯤꯗ ꯍꯥꯏ ꯇꯧꯔꯦ
ꯈꯣꯏꯔꯝꯖꯔꯤ ꯏꯆꯦꯗ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯈ꯭ꯔꯦ ꯑꯀꯥꯁꯅ ꯑꯃꯨꯛ ꯆꯥꯛꯀ ꯆꯥꯔꯕꯣ ꯏꯕꯥꯏ ꯆꯥꯔꯦ ꯕꯤꯀꯤꯗꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯕꯤꯀꯤ ꯀꯩꯅꯣꯗ ꯀꯩꯀꯩ ꯏꯆꯦꯗ ꯁꯕꯁꯀ꯭राꯏब ꯇꯧꯁꯟꯕꯤꯌꯨ ꯁꯣꯔꯤ ꯁꯕꯁꯀ꯭राꯏꯕ ꯂꯥꯏꯚꯇꯗꯤ ꯍꯥꯏꯅꯗꯕꯅꯤꯀꯣ ꯍꯥꯏꯖꯟꯒꯦ ꯑꯗꯨꯏꯁꯨ ꯏꯆꯦꯗ ꯖꯣꯏꯟ ꯇꯧꯁꯟꯕꯤꯌꯨ ꯑꯁꯤꯒꯗꯤ ꯆꯦꯅꯦꯜ ꯄꯥꯏꯕꯁꯦ ꯏꯆꯦ ꯈꯛꯇꯅꯤ ꯏꯆꯦꯒ ꯕꯤꯀꯤ ꯈꯛꯇꯅꯤ ꯑꯀꯥꯁꯁꯤꯗꯤ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯀꯥꯁꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨ ꯏꯆꯦ ꯏꯄ꯭ꯋꯥꯁꯦ ꯑꯗꯣ ꯑꯀꯥꯁ ꯅꯍꯥꯟꯗꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯀꯥꯁꯁꯦ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯀꯩ ꯂꯝꯗ ꯂꯩꯕꯒꯦ ꯆꯥꯔꯦ ꯉꯥ ꯊꯣꯡꯉꯤꯌꯣ ꯍꯥꯎꯔꯝꯒꯅꯤ ꯀꯣꯃꯦꯟ ꯇꯧꯕꯤꯌꯨ ꯑꯩ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯕꯤꯀꯤ ꯀꯩꯀꯩ ꯏꯆꯦꯗ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯒ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯑꯃ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤꯅ ꯁꯨꯝ ꯈꯪꯉꯝꯒꯅꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯤ ꯑꯃꯅ ꯑꯃꯕꯨ ꯇꯤꯟꯅꯕꯗ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯀꯃꯦꯟ ꯑꯃ ꯊꯥꯕꯅꯤ ꯐꯖꯕ ꯀꯃꯦꯟ ꯑꯃ ꯊꯥꯕꯅꯤ ꯑꯗꯣ ꯀꯃꯦꯟꯗꯣ ꯎꯔꯒ ꯃꯥꯅꯁꯨ ꯅꯪꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯃꯤ ꯅꯪꯉꯣꯟꯗ ꯔꯤꯇꯔꯟ ꯇꯧꯔꯛꯇꯣꯏꯃꯤ ꯑꯗꯨꯒꯩ ꯅꯪꯒ ꯃꯥꯒ ꯇꯤꯟꯅꯗꯣꯔꯤꯃꯤ ꯀꯩꯅꯣꯗꯤ ꯌꯥꯝ ꯍꯥꯏꯔꯔꯣꯏꯒꯦ ꯌꯥꯝ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯤ ꯀꯦꯀꯦ ꯕ꯭ꯂꯣꯛ ꯈꯣꯏꯔꯝꯖꯔꯤ ꯀꯦꯀꯦꯗ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯈ꯭ꯔꯦ 4%ꯁꯦ ꯇꯥꯗ꯭ꯔꯤ ꯐꯥꯎ ꯑꯩ ꯌꯥꯎꯅꯤꯀꯣ ꯏꯅꯥꯎ ꯕꯤꯖꯦꯟ ꯏꯆꯦ ꯃꯣꯕꯥꯏꯜ ꯁꯣꯛꯀꯅꯤ ꯏꯆꯦ ꯃꯣꯕꯥꯏꯜ ꯁꯣꯛꯀꯅꯤ ꯏꯆꯦ ꯇꯣꯛꯊꯣꯛꯄꯤꯔꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯏꯆꯦ ꯀ꯭ꯋꯥ ꯆꯥꯔꯣ ꯍꯜꯂꯣ ꯏꯕꯥꯏꯒ ꯅꯨꯡꯉꯥꯏ ꯆꯠꯂꯣ ꯀꯁꯥꯔ ꯃꯩꯇꯩ ꯀꯩꯁꯥꯔ ꯃꯩꯇꯩ ꯂꯥꯛꯑꯦ ꯈꯣꯏꯔꯝꯖꯔꯤ ꯀꯁꯥꯔ ꯃꯩꯇꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯤꯠ ꯕ꯭ꯔꯣ ꯅꯪꯒꯤ ꯂꯥꯏꯐ ꯎꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤ ꯊꯦꯡꯀ꯭ꯌꯨ ꯀꯁꯥꯔ ꯃꯩꯇꯩꯁꯦ ꯏꯆꯟ ꯀꯧꯗꯣꯏꯔꯥ ꯏꯆꯦ ꯀꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯣ ꯀꯧꯗꯣꯏꯔꯥ ꯕ꯭ꯔꯗꯔ ꯀꯧꯗꯣꯏꯔꯥ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯏꯅꯥꯎ ꯀꯧꯗꯣꯏꯔꯥ ꯀꯩꯅꯣꯗꯤ ꯐꯦꯃꯤꯂꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯤꯅ ꯆꯦꯅꯦꯜ ꯄꯥꯏꯔꯤꯁꯦ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯨꯝ ꯀꯁꯥꯔ ꯃꯩꯇꯩ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ ꯇ꯭ꯔꯤꯄꯨꯔꯥꯗꯩ ꯑꯠꯆꯥ ꯑꯩꯗꯤ ꯑꯁꯥꯝꯒꯤꯅꯤ ꯀꯔꯤꯃꯩ ꯗꯤꯁꯇ꯭ꯔꯤꯛꯀꯤꯅꯤ ꯍꯤꯡꯂꯥꯏ ꯃꯐꯝꯗꯨꯒꯤꯅꯤ ꯑꯀꯥꯁ ꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯧꯖꯤꯛꯄꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯅꯪ ꯍꯧꯖꯤꯛ ꯀꯃꯦꯟ ꯇꯧꯗꯣꯏꯗꯣ ꯑꯩ ꯑꯣꯟꯂꯤ 4% ꯕꯦꯇ꯭ꯔꯤ ꯑꯗꯣ ꯏꯆꯦ ꯍꯧꯖꯤꯛ ꯀꯃꯦꯟꯒ ꯇꯧꯔꯅꯨ ꯅꯣꯡꯉꯥꯜꯂ ꯇꯧ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯍꯧꯔꯒ ꯅꯠꯇ꯭ꯔꯒ ꯑꯩ ꯂꯤꯡ ꯄꯤꯔꯛꯀꯦ ꯕꯤꯀꯤꯗꯁꯨ ꯅꯪꯒꯤ ꯂꯤꯡ ꯄꯤꯈꯤꯒꯦ ꯕꯤꯀꯤ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯕꯤꯀꯤ ꯂꯞ ꯁꯤꯝꯕꯣꯜꯁꯨ ꯄꯤꯔꯤ ꯕ꯭ꯔꯣ ꯀꯤꯠ ꯋꯥꯎ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯆꯥꯛ ꯌꯥꯎꯗꯕ ꯀꯤꯠꯀꯤ ꯌꯥꯎ ꯍꯥꯏꯕꯁꯤ ꯌꯥꯝ ꯋꯥꯏꯅꯦ ꯑꯀꯥꯁ ꯕ꯭ꯔꯣꯗꯣ ꯑꯀꯥꯁ ꯕ꯭ꯔꯣꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯒꯦ ꯂꯦꯠꯁ ꯒꯣ ꯕꯦꯕꯤ ꯕ꯭ꯂꯣꯛꯀꯤ ꯀꯤꯠ ꯌꯥꯔꯕꯣ ꯑꯀꯥꯁ ꯕ꯭ꯔꯣ ꯆꯥꯛ ꯌꯥꯎꯗ꯭ꯔꯒ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯌꯥꯎꯗ꯭ꯔꯒ ꯉꯥꯡꯕꯁꯦ ꯈꯔ ꯀꯩꯅꯣ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦꯕ ꯕꯤꯖꯦꯟ ꯑꯩ ꯍꯌꯦꯡ ꯑꯥꯎꯠ ꯑꯣꯐ ꯆꯠꯇꯣꯔꯤ ꯑꯣꯍꯣ ꯏꯆꯦ ꯆꯠꯇꯣꯔꯤꯗꯣ ꯀꯣꯜ ꯇꯧꯔꯅ ꯍꯪꯕꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯧꯄꯥ ꯌꯥꯝ ꯋꯥꯔꯤ ꯀꯩꯀꯩ ꯏꯆꯦ ꯆꯠꯂꯨ ꯍꯦꯄꯤ ꯖꯔꯅꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯀꯩ ꯅꯨꯃꯤꯠ ꯂꯥꯛꯇꯣꯏꯅꯣ ꯗꯦꯕꯣꯅ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯀꯩ ꯅꯨꯃꯤꯠ ꯂꯥꯛꯇꯣꯏꯅꯣ ꯂꯥꯛꯀꯅꯤ ꯗꯦꯕꯣ ꯕ꯭ꯔꯣ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯨꯗꯣꯡ ꯈꯔ ꯊꯤꯅ ꯇꯧꯔꯤꯃꯤꯌꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯀꯦꯀꯦꯁꯤꯅ ꯃꯌꯥꯝꯕꯨ ꯈꯣꯏꯔꯝꯈ꯭ꯔꯦ ꯀꯁꯥꯔ ꯃꯩꯇꯩꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯖꯍꯥ ꯊꯕꯛ ꯇꯧꯔꯁꯨ ꯄꯨꯟꯅ ꯇꯧꯏ ꯒꯨꯗ ꯑꯩꯅ ꯒꯨꯗ ꯍꯥꯏꯔꯤ ꯊꯥꯒꯠꯆꯔꯤ ꯀꯁꯥꯔ ꯃꯩꯇꯩ ꯑꯗꯨꯃꯥꯏꯅ ꯄꯨꯟ ꯇꯧꯕꯤꯅꯒꯗꯕꯅꯤ ꯑꯩꯁꯨ ꯄꯨꯟꯅ ꯇꯧꯅꯤꯡꯕꯅꯤ ꯑꯩꯈꯣꯏꯕꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣꯕꯨꯗꯤ ꯑꯩꯁꯨ ꯐꯦꯃꯤꯂꯤꯒ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯖꯍꯥ ꯇꯧꯔꯒꯁꯨ ꯂꯥꯏꯐ ꯆꯠꯀꯅꯤ ꯍꯥꯏꯔ ꯖꯍꯥ ꯇꯧꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕ ꯂꯣꯏ ꯈꯪꯅꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅꯕꯨ ꯃꯅꯥꯛꯇ ꯂꯩꯇꯕꯅꯤꯅ ꯃꯥꯅ ꯌꯨꯝꯗ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯖꯣꯏꯟ ꯑꯣꯏꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯂꯥꯛꯀꯅꯤ ꯑꯗꯨꯏꯁꯨ ꯐꯤꯁ ꯊꯣꯡꯕ ꯕꯇꯥ ꯆꯅꯥ ꯂꯩꯔꯦ ꯕ꯭ꯔꯣ ꯑꯣ ꯍꯥꯎꯔꯅꯤꯍꯦ ꯑꯀꯥꯁ ꯕ꯭ꯔꯣ ꯆꯦ ꯀꯦꯀꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯦꯀꯦꯗ ꯆꯥꯛ ꯆꯥꯔꯕ ꯍꯪꯈ꯭ꯔꯦ ꯀꯁꯥꯔ ꯃꯩꯇꯩꯅ ꯂꯤꯡ ꯊꯥꯔꯝꯃꯨ ꯑꯩꯉꯣꯟꯗ ꯕꯤꯖꯦꯟ ꯋꯥꯆꯞꯇ ꯊꯥꯔꯛꯀꯦ ꯏꯆꯦ ꯌꯥꯔꯦ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯀꯥꯁ ꯕ꯭ꯔꯣ ꯀꯁꯥꯔ ꯃꯩꯇꯩ ꯁꯤꯁ ꯑꯩ ꯀꯣꯏꯔꯤ ꯍꯧꯖꯤꯛ ꯍꯥꯏꯃꯤ ꯀꯃꯦꯟ ꯇꯧꯔꯣ ꯀꯅꯦꯛ ꯇꯧꯒꯔꯃꯤ ꯀꯦꯀꯦ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯕꯤꯀꯤ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯀꯦꯀꯦ ꯏꯆꯦꯒꯤꯁꯨ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤ ꯍꯌꯦꯡ ꯑꯩ ꯅꯪꯉꯣꯟ ꯑꯩ ꯀꯣꯜ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯕꯤꯀꯤ ꯕ꯭ꯂꯣꯛ
yam phajai mingse laira masai khucha lai itau bijen nungai bo nungai ri laira masai khucha nang di kam daudi ke che khoram jari hai re thank you inau biki lap symbol ma tha kare che ke koi ga dabani ai su koi che ke wow noi family tangai nungai che ke ga kasar mi tai ga koi ai gi su matam lakani koi bagi ai koi phangdri haji ai su family pura koi dore mi devi daraga khoram isen hai tau khore welcome ice welcome ice hai khore bijen inau loisan ginu ko loisan giro ice ke aina mi gi live khangde gi live phangde chang bu chang rade mi lei dingai dum lei hai tare ai gi live to ra ga su mi gi live to ra ga sui mi amani bu wari sana phangade dum lei ai dumaina mi dumaina popular wage ju khande mi miam tin ge ju khande mi ama ni khak thamoi senga tinaba nungai ba mi sing phangradi dum lei live ta mi gi live to ra ga su gi live to ra ga su do mi sing lei sarak ta ga de gi matang sarak ta ga de dum thoi ko mi gi live khangde ai gi live phangde ai yum da yaudore iche ke yeng chalu wait just tau na join tau doi mi ko amuka thank you wiche kasar mai tai sis ke che da ngasi di call to haude ko pesa ujau to bain in hai ke dom to ai heyeng dum whatsapp ta harak hayeng lang si la join tau si khoi bani laida masai khucha kasar sister ain khoram gre kasar mitai na kit bro full support tau jari thank you kasar mitai aina kasar manung da yam na khoida na pamjagi ba aina unaning ba mi hanagi su dum lei ai hanagi ama ni khalai adu ming palaroi ge handak aina nauna khanjarak pada unaningi yam na ina pamjai bro brother gi video yam je na comment handak mara kai kanar su comment thade ai gi khitang kai adi nungai tama ma hai ta ge video di dum yengi ko lak pa ding video jengi aina pam ba mi singdoi dum jengi do comment ai handak mara khara thade ai gi khitang problem oi ba hai tare dum duty da khara lei baga du gari comment pitok piching khitang nungai ta bai hai tare ge ai isa mak su video sem dia bai ai problem ai main problem khara chat pasina ina mayam da share to busung ngam dre hai tare kai dum matang sa da no ma share to kan gi problem se matungina ai su full support thank you we say bijen ai bijen ai bom dai thuai ga ro bom lang duro di na ko ne bom lang duro ko ha da mi mayam khare mi ani tanga heule na kana lei sibu salam dai phau da chat ki hairam de ni chat ki hairam da na phut mangi ba sibu okay bro thagat sari support to bi bagi thank you kasar mitai ai nung tigi nagi short video kali gra loin jengi do comment tharak ta warau biganu comment tharak ani soida naina haji kali thano jun july august september sibu tang ai bigo tha ani hung utang october july august september november dagi soida naina phajan tau na ha nagi dumai naina len dum kai gi youtube ta changjarak kani mayam da comment tharak kani haji tharak te atan warau biganu video de ne yengi ai kitang problem obitai okay bro thagat sari support to bigan thank you nang video thagat taba gi ise ke gi problem khara lein to ri mine ai leiri he bro loi phau bani ai leiri he bro loi phau bani o loi bagi phau bo leiri hai mi thank you kasar mai tai isai do yadre isai sakpa haite ke isai ke ise asum oida pa da isai sakalimi sandyarani kit hi ai ne hoi kit hi nate kit yaw wai min kit hi nate ne yaw ni yaw oh sorry kit hi hare mai se hello sandyarani egi live ta rakbe don thank you thagat sari saksa birabo sandyarani kari mathen sage kasar mai tai se khangde waseng mani ko in thagat pai warinte aigi thamoi nung dage ina unaning ba ma pok pai tai khangde bo aina pamja bhai tai kasar mai tai se gi ming siga su ge semai ba video do khara chana bhai tare ba aigi di anam ba de mukbang jam pamja bani ko aseng mani aigi mukbang to mi na mukbang to jam pamjai do kasar mai tai yana channel hanga ga kasar gi manung dagi mana mukbang to ko si jam phajja bana ba aigi atoba ming tham ge to rom bana matam ma da
ꯅꯪꯍꯧꯗꯕꯤꯗ ꯑꯩꯅ ꯀꯤꯠꯀꯤꯠ ꯍꯥꯏꯔꯨꯕꯗ ꯀꯤꯠꯀꯤꯠꯅ ꯆꯠꯈꯤꯕꯅ ꯑꯩꯁꯨ ꯃꯤꯡ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯤꯠꯀꯤꯠ ꯌꯥꯎꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯀꯁꯥꯔ ꯃꯩꯇꯩꯒꯤ ꯃꯤꯡꯁꯤꯃꯁꯨ ꯐꯖꯩꯑꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏꯅ ꯀꯁꯥꯔ ꯅꯤꯉꯣꯜꯅ ꯇꯧꯕꯗꯨꯅ ꯃꯥꯒꯤꯁꯨ ꯃꯥꯏ ꯆꯦꯅꯦꯜꯒ ꯄꯛꯆꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯕ꯭ꯂꯣꯛ ꯁꯦꯝꯕꯅꯤꯅ ꯑꯗꯣ ꯀꯁꯥꯔ ꯃꯩꯇꯩꯁꯤꯒꯅ ꯑꯃꯨꯛ ꯃꯥꯅ ꯁꯦꯝꯃꯤꯕ ꯖꯒꯣꯏ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯑꯗꯨꯝ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯍꯥꯞꯄꯤ ꯑꯗꯨꯝ ꯄꯛꯆꯩ ꯌꯥꯕ ꯑꯗꯨꯒꯩꯗꯤ ꯀꯁꯥꯔ ꯃꯩꯇꯩ ꯍꯥꯏꯔꯒ ꯑꯗꯨꯒꯩꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧ ꯃꯨꯛꯕꯥꯡ ꯇꯧꯔꯤꯗꯣ ꯌꯥꯝ ꯄꯛꯆꯩ ꯌꯥꯕ ꯆꯦꯅꯦꯜꯗꯨꯒꯤ ꯃꯤꯡꯗꯨꯒ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯕ ꯒꯥꯔꯤ ꯑꯃꯁꯨ ꯂꯩꯕꯅꯤ ꯀꯁꯥꯔ ꯑꯦꯟꯖꯦꯜ ꯃꯥꯒꯤ ꯑꯦꯟꯖꯦꯜꯗꯨꯗꯤ ꯃꯤꯡꯗ ꯆꯠꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯕ꯭ꯂꯣꯛꯇꯨꯒ ꯃꯤꯡꯗꯨꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯄꯥꯛꯅꯅ ꯌꯦꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯤꯇꯪ ꯃꯤꯡꯗꯨꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯆꯦꯅꯦꯜꯗꯨꯒ ꯈꯤꯇꯪ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯩꯄꯥꯁꯥ ꯉꯥꯡꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯤꯡꯒ ꯆꯦꯅꯦꯜꯒ ꯆꯥꯟꯅꯔꯨꯕ ꯍꯥꯏꯁꯦ ꯑꯩꯅ ꯊꯤꯔꯛꯄꯗꯅꯦꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯗꯤ ꯑꯩꯅ ꯑꯆꯧ ꯑꯆꯧꯕ ꯃꯤ ꯅꯠꯇꯅꯤꯀꯣ ꯃꯣꯏꯗ ꯑꯩꯅ ꯃꯤꯔꯥꯏꯔꯤ ꯅꯠꯇꯦ ꯑꯩ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯤꯡꯗꯨꯒ ꯃꯣꯏꯅ ꯆꯥꯟꯅꯍꯧꯗꯕ ꯃꯣꯏ ꯄꯣꯄꯨꯂꯔ ꯑꯗꯨꯝ ꯇꯣꯡꯉꯥꯜꯂꯦꯕ ꯑꯩꯁꯨ ꯀꯤꯠꯀꯤꯠ ꯌꯥꯎꯅ ꯊꯝꯃꯤ ꯃꯤꯗꯣ ꯀꯁꯥꯔꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯀꯁꯥꯔꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯁꯦ ꯀꯁꯥꯔꯒꯤꯅ ꯐꯠ ꯂꯥꯎ ꯐꯥꯔꯣꯏꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯤꯡꯗꯨꯒ ꯁꯣꯟ ꯀꯩꯅꯣ ꯑꯣꯏꯅ ꯀꯁꯥꯔ ꯃꯩꯇꯩ ꯑꯣꯏꯅ ꯊꯝꯃꯤꯁꯦ ꯀꯁꯥꯔ ꯅꯤꯉꯣꯜ ꯑꯣꯏꯅ ꯊꯝꯃꯤꯁꯦ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏꯗꯤ ꯀꯁꯥꯔꯒꯤ ꯃꯤꯅ ꯑꯩꯅ ꯈꯪꯗꯣꯔꯕꯅꯦꯕ ꯀꯁꯥꯔ ꯃꯩꯇꯩ ꯍꯥꯏꯁꯨ ꯀꯁꯥꯔꯒꯤ ꯑꯗꯨꯝ ꯈꯪꯗꯣꯔꯕꯅꯦꯕ ꯑꯗꯨꯒꯗꯣ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯗꯨꯒ ꯆꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯕ ꯑꯗꯨꯗꯨꯃꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯀꯁꯥꯔ ꯅꯤꯉꯣꯜ ꯑꯃ ꯁꯣꯏꯗꯅ ꯎꯅꯅꯤ ꯀꯁꯥꯔ ꯃꯩꯇꯩ ꯑꯃꯁꯨ ꯁꯣꯏꯗꯅ ꯎꯅꯅꯤ ꯑꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤꯅꯤꯀꯣ ꯆꯦꯅꯦꯜꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯀꯔꯤ ꯀꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯁꯧꯒꯠꯂꯛꯏꯔꯣ ꯀꯩꯀꯩ ꯏꯆꯦ ꯍꯥꯏꯗꯨꯗꯤ ꯑꯩꯗꯤ ꯆꯥꯔꯦ ꯎꯁꯣꯏ ꯏꯔꯣꯟꯕ ꯆꯥꯏ ꯁꯥꯎꯔꯝꯒꯅꯤꯕꯣ ꯁꯟꯖꯥꯔꯥꯅꯤ ꯎꯁꯣꯏ ꯏꯔꯣꯟꯕ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯦꯕꯣ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯕ ꯁꯤꯒꯨꯝꯕ ꯆꯥ ꯐꯪꯗ꯭ꯔꯦ ꯀꯨꯏꯔꯦꯅꯦ ꯀꯁꯥꯔ ꯃꯩꯇꯩ ꯕ꯭ꯔꯣ ꯎꯅꯁꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯎꯅꯗꯣꯏꯃꯤ ꯀꯁꯥꯔ ꯃꯩꯇꯩ ꯁꯣꯏꯗꯅ ꯎꯅꯗꯣꯏꯃꯤ ꯑꯩ ꯄꯦꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯊꯃꯣꯏ ꯀꯥꯏꯔꯦ ꯏꯅꯥꯎ ꯕꯤꯖꯦꯟ ꯏꯍꯦ ꯄꯦꯜꯂꯦ ꯊꯃꯣꯏ ꯀꯥꯏꯔꯦ ꯀꯔꯤꯒꯤ ꯊꯃꯣꯏ ꯀꯥꯏꯅꯣ ꯏꯆꯦ ꯀꯩꯀꯦ ꯑꯣ ꯅꯪ ꯎꯅ ꯂꯥꯛꯑꯣꯏ ꯍꯥꯏꯅ ꯇꯧꯔꯣ ꯅꯪꯁꯨ ꯎꯅ ꯂꯥꯛꯇꯣꯏꯅꯤ ꯀꯩꯅꯣꯅꯦ ꯑꯩꯕꯣ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈꯤꯔꯤꯕ ꯑꯩꯅ ꯏꯆꯦꯁꯦ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯏꯆꯦꯅꯤꯅ ꯍꯥꯏꯈ꯭ꯔꯒ ꯄꯦꯜꯂꯦ ꯊꯃꯣꯏ ꯀꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯀꯩꯀꯩ ꯏꯆꯦ ꯑꯩꯁꯨ ꯃꯅꯤꯄꯨꯔ ꯗꯤꯃꯥꯄꯨꯔ ꯅꯤꯉꯣꯜ ꯑꯣꯏꯅ ꯆꯦꯅꯦꯜ ꯃꯤꯡ ꯍꯥꯡꯉꯅꯤ ꯎꯃꯥꯏꯄꯦꯝꯃ ꯑꯣꯏꯃꯥꯏꯄꯦꯝꯃ ꯑꯗꯨꯃꯥꯏꯅ ꯍꯥꯡꯒꯅꯨ ꯀꯦꯀꯦ ꯏꯠ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯐꯖꯩ ꯀꯦꯀꯦ ꯏꯆꯦꯒꯤ ꯆꯦꯅꯦꯜꯒ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤꯡ ꯆꯥꯟꯅꯔꯨꯕ ꯍꯥꯏꯇꯥꯔꯦꯕ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯂꯩꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯔꯤ ꯏꯟꯗꯤꯌꯥꯗ ꯂꯩ ꯃꯌꯥꯝ ꯆꯦꯅꯦꯜ ꯂꯩ ꯃꯥꯏ ꯃꯃꯤꯡ ꯍꯧꯖꯤꯛ ꯐꯥꯎꯅ ꯃꯤ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯩꯅꯣꯒꯤꯗꯃꯛꯇ ꯁꯦꯠꯇꯤꯡꯒꯤꯗꯃꯛꯇ ꯇꯥꯛꯂꯤꯕ ꯃꯣꯇꯤꯚꯦꯠ ꯑꯣꯏꯔꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯇꯥꯛꯄ ꯃꯌꯥꯝ ꯂꯩꯕꯅꯤ ꯌꯦꯡꯉꯨꯅ ꯀꯩꯅꯣꯒꯤ ꯃꯣꯅꯨꯁ ꯗꯦꯕ ꯀꯥꯏꯅ ꯃꯣꯅꯨꯁ ꯗꯦ ꯍꯥꯏꯅ ꯂꯩꯕꯅꯤ ꯗꯦꯕ ꯅꯠꯇꯦ ꯗꯦ ꯍꯥꯏꯅ ꯂꯩꯕꯅꯤ ꯌꯨ ꯄꯤ ꯕꯤꯍꯥꯔꯒꯤ ꯃꯥꯒꯤ ꯃꯃꯤꯡꯗ ꯍꯥꯡꯕꯅꯤ ꯌꯦꯡꯉꯨ ꯐꯦꯁꯕꯨꯛ ꯈꯪꯗꯦ ꯋꯥꯆꯞ ꯈꯪꯗꯦ ꯇ꯭ꯋꯤꯇꯔ ꯈꯪꯗꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯥꯅ ꯃꯁꯥꯒꯤ ꯆꯦꯅꯦꯜꯗ ꯃꯥꯒꯤ ꯁꯦꯝꯈꯤꯕꯗꯨꯒ ꯃꯥꯒꯤ ꯃꯤꯡꯅ ꯐꯖꯈꯤꯕ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯃꯥꯅ ꯁꯦꯝꯕ ꯚꯤꯗꯤꯑꯣꯗꯨꯒ ꯃꯤꯡꯗꯨꯒꯗꯤ ꯈꯦꯠꯅꯕꯗꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯨꯟꯅ ꯌꯦꯡꯉꯨꯕ ꯑꯗꯨꯅꯦꯕ ꯆꯥꯟꯅꯔꯨꯕ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔ ꯗꯤꯃꯥꯄꯨꯔ ꯅꯤꯉꯣꯜ ꯑꯣꯏꯅ ꯆꯦꯅꯦꯜ ꯃꯤꯡ ꯍꯥꯡꯂꯅꯤ ꯑꯣꯏꯗꯕ ꯋꯥꯔꯤꯅꯤ ꯀꯦꯀꯦꯁꯦ ꯍꯥꯡꯉꯅꯨ ꯀꯦꯀꯦꯁꯤꯅ ꯐꯖꯩ ꯑꯩꯅ ꯆꯦꯅꯦꯜ ꯅꯦꯝꯁꯦ ꯀꯔꯤ ꯊꯝꯁꯤꯅꯣ ꯈꯟꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯀꯁꯥꯔ ꯃꯩꯇꯩ ꯍꯥꯏꯅ ꯆꯤꯟꯗ ꯊꯣꯛꯂꯛꯈꯤ ꯑꯗꯨꯅ ꯑꯩꯅ ꯊꯝꯈꯤꯕꯅꯤ ꯀꯁꯥꯔ ꯃꯩꯇꯩ ꯍꯥꯏꯅ ꯌꯥꯝ ꯐꯖꯕ ꯃꯤꯡꯅꯤ ꯀꯁꯥꯔ ꯏꯇꯩ ꯀꯥꯏꯖꯪꯈ꯭ꯔꯦ ꯀꯁꯥꯔ ꯃꯩꯇꯩ ꯌꯥꯝ ꯐꯖꯕ ꯃꯤꯡꯅꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯤꯡꯅꯤ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩ ꯏꯁꯥꯃꯛꯇꯕꯨ ꯀꯁꯥꯔꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯅꯤꯡꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯒꯗꯤ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯒ ꯀꯁꯥꯔ ꯄꯟꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯕ ꯃꯥꯒꯤ ꯆꯦꯅꯦꯜꯒ ꯃꯤꯡꯒ ꯈꯔ ꯆꯥꯟꯅꯈꯤꯕꯗꯣ ꯌꯥꯝ ꯐꯖꯕꯅꯦ ꯃꯤꯅ ꯑꯗꯨꯅꯦꯕ ꯆꯦꯅꯦꯜꯒ ꯃꯤꯡꯒꯁꯨ ꯈꯔ ꯆꯥꯟꯅꯕꯁꯨ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯍꯥꯟꯕꯗꯤ ꯈꯔꯅ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯈꯟꯗꯕꯤꯗ ꯆꯦꯅꯦꯜ ꯍꯥꯡꯉꯨꯕꯅꯤꯗꯣ ꯃꯇꯝ ꯑꯃꯗ ꯑꯩ ꯆꯦꯅꯦꯜ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯍꯥꯡꯉꯤꯁꯦ ꯀꯌꯥꯔꯛ ꯁꯨꯔꯦ ꯃꯤꯡ ꯑꯣꯟꯗꯣꯏꯁꯦ ꯑꯍꯨꯝꯂꯛ ꯍꯟꯗꯛꯀ ꯑꯍꯨꯝꯂꯛ ꯁꯨꯔ ꯃꯥꯜꯂꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯔꯝꯃꯤ ꯕꯦꯕꯤ ꯄꯨꯇꯨꯔꯦ ꯕ꯭ꯂꯣꯛ ꯀꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯕꯤꯖꯦꯟ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯀꯤꯠ ꯏꯌꯥꯎ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯤꯠ ꯏꯌꯥꯎ ꯍꯥꯏꯅ ꯊꯝꯃꯝꯕꯅꯤ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯀꯤꯠ ꯏꯌꯥꯎ ꯍꯥꯏꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯤꯠ ꯏꯌꯥꯎ ꯍꯥꯏ ꯂꯥꯛꯑꯦ ꯃꯔꯤꯔꯛꯒ ꯁꯨꯔꯦ ꯑꯩ ꯑꯣꯟꯗꯣꯏꯁꯦ ꯑꯩꯅ ꯆꯥꯟꯅꯔꯨꯕ ꯍꯥꯏꯇꯥꯔꯦ ꯃꯤꯡꯗꯨꯒ ꯆꯦꯅꯦꯜ ꯈꯤꯇꯪ ꯆꯥꯟꯅꯈ꯭ꯔꯗꯤ ꯌꯥꯝ ꯐꯖꯩꯑꯕ ꯆꯥꯟꯅꯍꯧꯗ ꯈꯤꯇꯪ ꯋꯥꯏꯗꯣ ꯃꯥꯒꯤ ꯄꯣꯄꯨꯂꯔꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯑꯗꯨꯅꯤ ꯃꯊꯧꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯖꯩ ꯀꯁꯥꯔ ꯃꯩꯇꯩꯒꯤ ꯃꯤꯡꯁꯦ ꯄꯥꯕꯨꯡ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯗꯤꯃꯥꯄꯨꯔ ꯑꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔ ꯗꯤꯃꯥꯄꯨꯔ ꯌꯥꯗꯦ ꯀꯩꯀꯩꯁꯦ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄ ꯌꯥꯗꯦ ꯆꯦꯅꯦꯜꯗꯨꯒꯤ ꯃꯤꯡꯒ
के ब्लॉग सिने याम फजरबनी के इट ब्लॉग सिने याम फजरबनी चे के गी चैनल नेम से याम फजई को ओंथोक कनु हनु मुको ओंथो बा के इसे इन के तगु जंग डायरेक्ट दिमापुर जौरबनी हा हा कसार मेते इसी साइ नोक्सन नो इरो चेबु इमोजी मरम दिखांग देबो नोकुम मादि आकाश ब्रो वीडियो गी मांग दा लइबा फोटो से ब्रो गी इचा नुपी रो आकाश ब्रो आई गी इचा नुपी नि कोहेल लाइन इचा नुपी हाई तारे के इचे ने कइनो ने आई 1% नाउ tat tore ko oi ma ese ung ta muthalo mobile jar ro mobile so ni ne ai da mang ta ese mobile so ni ne iche mobile battery charge tau doi ra natraga light te thokro mobile so ni ye che ke and bas bye bye du kaino na kasar mi te na bye bye tore ke iche mobile charge tau usro yum jabra ga di mobile so ni aba mai to 1% la di ai ngasi ba to 1% pro tri mobile aseng mani ko 1% la ga ni mobile jam so ko ni 50% la ga di nang control to pok ta na traga ko channel pa ni mobile sin loi to bani na problem la kan na ba khoi mathak ta ai na channel pa da ming mariak sure na channel bi na i channel da ming mariak sure na hang ondo ise gi channel se mobile mangarak sure silli se haran dai ti na ba mi na khang mani mobile mangarak sure silli se ngasi ba da YouTube tagi aduk jam na sathina sen phang bu jaw dri ngasi ba da fangi do dum tek ni fangi do kai don to mi ngon da hai do pa ja da ba hai tai adu su dum hai do si nei di mobile sok pani se ke soi kasar mi te mobile sok pani mobile di kai hai uni isana jenga sa tai na ai di mari rek sure na mobile sil se mangarak oi ma chahau ko bok po SCDI nungsidra amrita brong hareise oi ma sidi cha oi ma chahau ko bok po SCDI aina leiru changu pham no chahau ko bok ni ne kasan mai tai malem from product namaste hai gre malem from product kai namaste hai gre bro new laptop laina bagi support tauri thank you akash sina thank you soidana leirakani live si mi mari manga kai na thaja bani do ngai ja bani na moise lakada and pung tara makhai bodi ngai ge moise jenge kana no ming di hai roi ge kasar mi tai ado kasar mi tai kari jang sa ge kau thok ai hangraba hangri ba hangde hangri mane da kari jang sa ge kasar mi tai amrita brok hai amrita ra hai gre ado kasar mi tai amrita ro kana no khang bro ai gi nupi ni kasar mi tai ibai ga iche ga video yam nungai aigi darling ni amrita blog se kasar mitai aidi kasar mitai je ko bung phang dum channel le ko ko kai saw ko jate kasar mitai bro thabi ga nga marung ga thong bo oi ma ai na jam pam ja bani thabi thong bo se seng mane ngarang nga thabi thong bo sa kri me su jam haw bani thabi thong ba ji bori sara samai thabi thong bo sa ba haw gra bani bo kasar mitai hello da bijen nungai ri singsarani blog ichan nungai ri singsarani nang di kamai tauri ge singsani chai singa sabi rabo kuire da unakhi da bahai tare video da ai su dukjam na video da kayan tok dirban khoidana leitra ban handang mara ai thabak na khara chin baduga kit aibu nangi sairo nangai gi sai na te he amrita darling oirangmani bro khangi ai video pumnamak yengi amrita ki
thank you kasar mitai thank you handak ti top video am puthok ke khalli main to is aina khalli wa khan ado sige sema ngamdre yum chal sema ne gi problem se logi sunu tha ni hum ta ngai ba agi july august september october swai buk tani ai problem ya si problem se bagi baga anova topic ma siwar puthok tro bane na wai ne kasar mitai aseng bo bari su live ta haidok ko ya de ba kasar mitai thank you amritan thank you hai kare video aingonda down pirak pami miam le yaba dam bi bolai kadi sawruni ne moy sawom thokti yaba mana mai content ne na igi content ni ado isu ene sawning bai di aina langi aina kapi nei kapi aina sari ngai sari aina kori ngai kori adumai to ragadi ga hadi gai video lepe moy su lepi kadi gi maram miam le ne ka sar miti asi gi ga ado na ina aigi problem gi matungin na su kharani lepi ge moy miam su sasti oina pi gi aina lep na lei bai wan ne ba bro khang oh si kasam bi thank you hoi da bijen aisu sangde nungairi aisu hoi da bijen aisu sangde nungairi aisu nungai na singsarani san ado video di khara toy thangal lodna kamai to reno di blogging to womina blogging to wono na video thangal ta di mukbang to bo na kari video thangal udino mukbang ta di mina chairagi nganga ge ta na ngai lei gre mapan gi mina ngang de khoi kasar gi mi nga tani ngang ido mubang to bo khoi da masa makti mayum da phamma ga phadana chathok na khotong na thak na kona a phamung da long tarang mani adu nungala blog semang mani do blog semang noi da ngang inde hai si mo masa mak channel pa ba masa mak su ngang ngai mi do mi loi khanga tha mi matang matam ma lakani matang matam du gaina moi du ne thabak tau dui do masa masai content ni se aina aigi content nang na nagi content ni adu du ga nang on on wangang mai mathau ta de jengning grey thok ni wari lore adu du onsan na wangang pa mi ahum mari khal lei in phang na re adu na isu e tok tho dai na matang si ke soi gi problem gi matung ina su akhoi gi channel da di nang sen jaw da na video semba ja ba channel te khoi channel si di blogging na te wa na tong na semjari ba channel ni isana thong ga isana sa sa ba thabak su ba du mai taw raga ai wa ba du mi ngon da utya ba khoi gi channel gi content gi matung ina putok adu ga thi na chai bi ra ko amani khal lei ya ba chai bi re mi do atopa lamlan bo ramagri saudi ba channel pairaga moina khalli ba wakhando saudra moi khalli ba khando chummi punchi se yam wai chummi punchi se yam wai hana ka tawni ka sar mitai thengna ba ta bani awa ba kyaro thengna raga nungai rak tumi ayu thengna raga salli mi ngasi ba da nungai rak tumi nongma nungai bagi asada awa ba kyado hundom mo tumi adugo tani khoi nungai phang duje kasar mitai gi video facebook ta yengu nungai ba jaw bani kit yengi ai loi wi singsarani chummi aseng bawa hai ganu chummi singsarani san chummi san ai chung gujam chung brawari ni mingonda seng bai do roba marup na marup hali ai se aseng bawari ni huran balap na itamani imung da lei bani ai se singsarani se nungai bo amrita nungai ba singsarani se chaksara bo hangre amrita inau nungai hoi sare inau mubang semba se awa bani chummi kasar mitai chummi mubang semba mina khangi awa banana blog to bo si awa bani ko ache anya di channel ma para ga di channel la ko semba video bu awa ba ngatani ngasi di ngangani ko hayeng ngangi ngai da mukta thidori mi ko sa ba ko di hayeng kari chani blog to mo su hayeng kari uhon gani wangang we mina hayeng kari tawani phagi to mina hayeng kari tawni se mai magi loi content ni punumak awa ba ngatani nungai ba thaba muta leite adugi mathakta amana amabu thada ta base mapan da ngasi phaba daina uraktri aina youtube hangai se aham bada mai te ga tinara youtube hang ponte kuli mayang ga tinara youtube hang ko ni mayang da gi tinara ga ina subscriber jam jang hai jawra ga mai te tinara pani adu matung daina ngasi chatli se ni hai tare adogi matung dagi ngasi rasniti chaw na chatpai bu akhoi mai te do in leiram ya bo wangang kana dre do na mayang kuli tinara ko da ngasi phaba da nang chawi nang pi nang do phajade khojade kana mai di amana ma support to bi tawning dra tarok te wari lore akhoi mai te dra hai kana dre koi tei hai se lore wari kasar mai tei ibai che saksar bo sare ambita hoi sumi da bijan acum bangang masu wa ba mani singsarani
ꯆꯤꯡꯁꯥꯔꯥꯅꯤꯁꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯕ꯭ꯔꯣꯒꯤ ꯏꯁꯩꯗ ꯕ꯭ꯔꯣꯒꯤ ꯏꯁꯩꯗ ꯕ꯭ꯔꯣ ꯀꯗꯥꯏ ꯕ꯭ꯔꯣꯒꯤ ꯏꯁꯩꯗ ꯁꯝꯃꯔ ꯀꯟꯇꯦꯟ ꯀꯌꯥ ꯀꯃꯦꯟ ꯊꯥꯔꯛꯈꯤꯗꯔꯦ ꯀꯃꯦꯟ ꯊꯥꯔꯛꯈꯤꯗ꯭ꯔꯦ ꯕ꯭ꯔꯣꯒꯤ ꯏꯁꯩꯗ ꯀꯔꯤ ꯍꯥꯏꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯀꯥꯁ ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯁꯩꯗ ꯀꯃꯦꯟ ꯊꯥꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯁꯦ ꯊꯥꯅꯤꯡꯕ ꯃꯤ ꯑꯗꯨꯝ ꯊꯥꯔꯛꯆꯅꯤ ꯊꯥꯅꯤꯡꯗꯕ ꯃꯤ ꯊꯥꯔꯛꯑꯣꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗꯣ ꯑꯩ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯀꯁꯥ ꯃꯩꯇꯩ ꯍꯣꯠꯅꯕ ꯁꯨꯡꯂꯦꯞ ꯌꯥꯗꯦ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨꯀꯣ ꯑꯩꯅ ꯂꯦꯞꯄꯤꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯄ ꯌꯥꯅꯤꯗꯣ ꯌꯨꯇꯨꯕꯇꯒꯤꯗꯤ ꯑꯩ ꯂꯦꯞꯇꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯅ ꯌꯨꯇꯨꯕꯇꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯩꯅ ꯆꯤꯡꯒꯗꯕ ꯈꯔꯗꯤ ꯆꯤꯡꯉꯤꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯆꯤꯡꯉꯤ ꯑꯩꯒꯤ ꯃꯥꯏꯀꯩ ꯑꯃ ꯑꯗꯨꯝ ꯊꯝꯃꯤ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯐꯥꯎꯗ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯗꯕ ꯌꯥꯗꯦꯗꯅ ꯔꯤꯚꯤꯅ꯭ꯌꯨ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯔꯤꯚꯤꯅ꯭ꯌꯨ ꯂꯧꯔꯤ ꯄꯩꯁꯥ ꯃꯊꯧ ꯇꯥꯗ꯭ꯔꯒꯁꯨ ꯔꯤꯚꯤꯅ꯭ꯌꯨ ꯆꯪꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗ ꯊꯥ ꯑꯃꯒꯤ ꯔꯤꯚꯤꯅ꯭ꯌꯨ ꯆꯪꯗꯕ ꯌꯥꯗꯦ ꯍꯟꯗꯛ ꯊꯥꯒꯤ ꯔꯤꯚꯤꯅ꯭ꯌꯨ ꯉꯁꯤ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝꯗꯗꯤ ꯂꯥꯏꯞꯇꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏ ꯄꯥꯔꯁꯣꯅꯦꯜ ꯈꯪꯅꯕ ꯃꯤꯅ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯔꯤꯚꯤꯅ꯭ꯌꯨ ꯁꯦꯠꯀꯠꯂꯛꯑꯦꯅ ꯃꯣꯏꯒꯤ ꯀꯌꯥ ꯂꯥꯛꯏ ꯑꯗꯨꯝ ꯈꯪꯍꯜꯂꯛꯏ ꯑꯩꯉꯣꯟꯗꯁꯨ ꯑꯗꯣ ꯂꯤꯛꯅ ꯈꯔ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯀꯁꯥꯔ ꯃꯩꯇꯩ ꯏꯅꯥꯎ ꯏꯔꯣꯟꯕ ꯆꯥꯏ ꯀꯁꯥꯔ ꯃꯩꯇꯩ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯕ꯭ꯔꯣ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯊꯥꯒꯠꯄꯤꯔꯣ ꯗꯦꯂꯤ ꯕ꯭ꯂꯣꯛꯇꯣ ꯑꯩ ꯍꯩꯅꯗꯦ ꯑꯀꯥꯁ ꯕ꯭ꯔꯣ ꯑꯩ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯇꯧꯕ ꯍꯩꯇꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯩ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯇꯧꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯑꯩ ꯃꯣꯔꯅꯤꯡꯒꯤ ꯄꯨꯡ 9ꯗꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯐꯥꯎꯗ 12 ꯘꯟꯇꯥꯅꯤ ꯑꯩꯅ ꯗ꯭ꯌꯨꯇꯤ ꯁꯨꯔꯤꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯥꯅ ꯆꯥꯛ ꯊꯣꯡꯉ ꯆꯥꯗꯣꯔꯤꯃꯤ ꯄꯨꯡ 9ꯗ ꯗ꯭ꯌꯨꯇꯤꯗ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯄꯨꯡ ꯀꯌꯥꯗꯩ ꯍꯧꯒꯠꯂꯝꯒꯅꯤ ꯈꯟꯅ ꯌꯦꯡꯉꯨ ꯑꯩ ꯄꯨꯡ 5ꯗꯒꯤ ꯍꯧꯒꯠꯂꯤ ꯂꯨꯖꯔ ꯈꯣꯠꯆꯔꯒ ꯇꯧꯔꯒ ꯀꯩꯅꯣꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯒ ꯇꯤꯐꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ ꯗ꯭ꯌꯨꯇꯤꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯗ ꯆꯠꯂꯒ ꯑꯩꯅ ꯆꯥꯅꯤꯡꯕ ꯊꯣꯛꯅꯤꯡꯕ ꯃꯌꯥꯝꯗꯣ ꯂꯩꯔꯒ ꯊꯣꯡꯉꯒ ꯆꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯏ ꯃꯔꯛꯇ ꯑꯃꯨꯛ ꯐꯤ ꯁꯨꯗꯣꯔꯤꯕꯅꯤ ꯅꯪ ꯈꯟꯖꯦ ꯏꯁꯥꯒꯤ ꯐꯤ ꯅꯣꯡꯈꯩ ꯃꯣꯠꯄꯗꯨꯗꯤ ꯁꯨꯗꯕ ꯌꯥꯗꯦ ꯑꯩ ꯋꯥꯏ ꯌꯥꯝꯅ ꯑꯗꯨꯏꯁꯨ ꯑꯩ ꯕ꯭ꯂꯣꯛꯇꯤ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯕ꯭ꯂꯣꯛꯇꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯃꯇꯝ ꯂꯩꯇꯦ ꯕ꯭ꯂꯣꯛ ꯇꯧꯕꯒꯤ ꯀꯗꯥꯏ ꯀꯣꯏꯕꯒꯤꯁꯨ ꯃꯇꯝ ꯂꯩꯇꯦ ꯑꯣꯐꯤꯁ ꯆꯠꯄꯅꯤꯅ ꯑꯣꯐꯤꯁꯇ ꯍꯜꯂꯛꯀꯅꯤ ꯂꯝꯕꯤꯗ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯕ꯭ꯂꯣꯛꯇꯨꯅꯤ ꯃꯤꯅ ꯌꯦꯡꯅꯤꯡꯉꯣꯏꯕ ꯑꯃ꯭ꯔꯤꯇꯥ ꯊꯕꯤꯒ ꯉꯥ ꯃꯔꯨꯝꯒ ꯊꯣꯡꯕ ꯆꯥꯏ ꯑꯃ꯭ꯔꯤꯇꯥꯗꯤ ꯀꯁꯥꯔ ꯃꯩꯇꯩ ꯏꯔꯣꯟꯕ ꯆꯥꯏ ꯕ꯭ꯔꯣꯁꯦ ꯍꯧꯖꯤꯛ ꯀꯁꯥꯔꯗꯔꯣ ꯑꯀꯥꯁ ꯕ꯭ꯔꯣ ꯑꯩ ꯀꯁꯥꯔꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩ ꯒꯨꯍꯥꯇꯤꯗꯅꯤ ꯑꯣꯂꯥꯡꯕꯗꯤ ꯀꯃꯥꯏ ꯇꯧꯅꯔꯤ ꯃꯌꯥꯝ ꯑꯁꯤꯒꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯂꯥꯏꯐ ꯄ꯭ꯔꯣꯐꯥꯏꯜꯗꯤ ꯌꯥꯝ ꯐꯖꯩ ꯀꯤꯠ ꯐꯖꯕꯅꯤ ꯑꯩꯒꯤ ꯀꯣꯏꯍꯦꯜ ꯂꯥꯏꯟ ꯏꯆꯥ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯅꯪꯅꯒ ꯐꯖꯕꯅꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯔꯂꯤꯡ ꯇꯧꯔꯛꯏꯁꯦ ꯈꯥꯏꯖꯤꯜ ꯂꯩꯁꯦ ꯑꯩꯉꯣꯟꯗ ꯃꯇꯝꯗꯨꯒꯤ ꯃꯤꯅꯣꯛꯇꯣ ꯃꯇꯝꯗꯨꯒꯤ ꯃꯤꯅꯣꯛꯇꯣ ꯑꯗꯨ ꯏꯁꯩꯗꯣ ꯀꯩꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯛꯇꯥ ꯅꯤꯡꯁꯤꯡꯉꯛꯏ ꯄꯨꯡ 10:03 ꯇꯥꯔꯦ ꯑꯩꯅ ꯉꯥꯏꯕ ꯃꯤ 3-4ꯈꯛ ꯂꯥꯛꯇꯦ ꯏꯁꯩꯗꯣ ꯃꯈꯥ ꯇꯥꯔꯛꯑꯣ ꯑꯩ ꯏꯁꯩꯗꯨ ꯌꯥꯝ ꯁꯛꯇꯦꯗ ꯑꯩꯅ ꯁꯛꯏꯕ ꯏꯁꯩꯁꯦ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕꯅꯤꯀꯣ ꯃꯤꯅꯤꯠ ꯑꯝꯇ ꯉꯥꯏꯔꯝꯃꯨ ꯉꯥꯏꯈꯣ
ꯂꯩꯅꯔꯤꯕꯣ ꯆꯠꯅꯈ꯭ꯔꯕꯣ ꯃꯌꯥꯝ ꯀꯤꯠ ꯀꯤꯠ ꯃꯈꯨꯠꯇꯣ ꯀꯔꯤ ꯖꯒꯣꯏꯅꯣ ꯁꯥꯔꯤꯗꯣ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯄꯪꯁꯥ ꯁꯥꯔꯤ ꯕ꯭ꯔꯣꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯆꯨꯝꯃꯤ ꯕ꯭ꯔꯣꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯆꯨꯝꯃꯤ ꯃꯇꯥꯡ ꯃꯇꯥꯡ ꯑꯃꯅꯤ ꯑꯀꯥꯁ ꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯁꯥꯏꯗꯣ ꯄꯨꯔꯒ ꯊꯝꯃꯨ ꯆꯥꯛ ꯊꯣꯡꯅꯕ ꯅꯨꯡꯉꯥꯏꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯃ꯭ꯔꯤꯇꯥ ꯅꯪ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯀꯁꯥꯔ ꯃꯩꯇꯩ ꯑꯣꯟ ꯍꯣꯏꯅꯦ ꯗꯥ ꯕꯤꯖꯦꯟ ꯁꯥꯏ ꯄꯨꯔꯒ ꯊꯝꯃꯣ ꯊꯝꯒꯅꯤ ꯊꯝꯒꯅꯤ ꯆꯤꯡꯁꯥꯔꯅꯤ ꯏꯆꯟ ꯊꯝꯒꯅꯤ ꯏꯆꯥ ꯅꯨꯄꯤꯒꯤ ꯃꯔꯨꯅ ꯗ꯭ꯌꯨꯇꯤ ꯀꯥꯕꯒ ꯑꯩ ꯗ꯭ꯌꯨꯇꯤꯗ ꯅꯞꯅ ꯂꯥꯛꯀꯦ ꯍꯥꯏꯔꯛꯇꯅ ꯏꯆꯥ ꯅꯨꯄꯤꯅ ꯀꯁꯥꯔ ꯃꯩꯇꯩ ꯑꯣꯟ ꯍꯥ ꯍꯥ ꯀꯤꯠ ꯀꯤꯠ ꯆꯤꯡꯁꯥꯔꯅꯤ ꯕ꯭ꯂꯣꯛ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯂꯩꯔꯤ ꯏꯆꯦ ꯏꯔꯟꯕ ꯆꯥꯏ ꯕ꯭ꯔꯣꯗꯤ ꯕ꯭ꯔꯣꯗꯤ ꯀꯩꯅꯣ ꯕ꯭ꯔꯣꯗꯤ ꯃꯌꯥꯡꯂꯣꯟ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯃꯌꯥꯡꯂꯣꯟ ꯍꯥꯏꯁꯦ ꯀꯔꯝꯕ ꯃꯌꯥꯡꯂꯣꯟꯅꯣ ꯃꯌꯥꯡꯂꯣꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯥꯏꯅꯕꯗꯨꯗꯤ ꯕꯪꯒꯥꯂꯤꯗꯣ ꯃꯌꯥꯡꯂꯣꯟ ꯍꯥꯏꯇꯥꯏꯗꯣ ꯙꯣꯔꯃꯅꯣꯒꯣꯔꯒꯤ ꯃꯌꯥꯡꯂꯣꯟꯒ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯌꯥꯡꯂꯣꯟ ꯈꯔ ꯈꯦꯠꯅꯕꯅꯤ ꯌꯨꯝꯗ ꯀꯣꯏꯍꯟ ꯂꯥꯏꯍꯟ ꯂꯩꯔꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯑꯇꯣꯝꯕꯤ ꯊꯝꯒꯦ ꯈꯜꯂꯤꯔꯣ ꯀꯤꯠꯀꯤꯠ ꯀꯗꯥꯏꯗꯩꯅꯣ ꯀꯤꯠ ꯏꯊꯟꯇ ꯆꯥꯛ ꯊꯣꯡꯕ ꯉꯝꯖꯜꯂꯛꯇ꯭ꯔꯦ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯕꯕꯨꯗꯤ ꯅꯨꯄꯥꯅ ꯆꯥꯛ ꯊꯣꯡꯕꯅ ꯍꯥꯎꯏ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯣꯏꯗꯕ ꯄꯥꯗꯕ ꯂꯥꯏꯐ ꯍꯥꯏꯇꯥꯔꯦ ꯂꯥꯟ ꯃꯌꯥꯝꯁꯤꯒ ꯂꯥꯏꯐꯁꯨ ꯃꯤ ꯂꯩꯅꯗ꯭ꯔꯦ ꯄꯪꯇꯧꯇ ꯇꯧꯅꯩ ꯂꯥꯏꯐ ꯃꯌꯥꯝꯁꯦ ꯈꯪꯗ꯭ꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯈꯪꯅꯗ꯭ꯔꯦ ꯇꯧꯕꯁꯦ ꯉꯥꯎꯕ ꯑꯗꯨꯃꯥꯏꯅ ꯉꯥꯎꯅꯔꯦ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯕ ꯀꯟꯇꯦꯟꯗꯤ ꯊꯥꯒꯠꯅꯈꯤꯗ꯭ꯔꯦ ꯂꯥꯏꯐ ꯍꯥꯏꯗꯅ ꯂꯣꯏꯈ꯭ꯔꯦ ꯚꯤꯗꯤꯑꯣꯁꯤꯅ ꯍꯥꯡꯗꯣꯛꯎꯅꯤ ꯀꯅꯥꯒꯤ ꯅ꯭ꯌꯨꯁ ꯂꯥꯏꯐꯅ ꯋꯥꯏ ꯆꯥꯏꯔꯦ ꯑꯋꯥꯕ ꯑꯃ ꯇꯥꯔꯦ ꯑꯩ ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖꯀ ꯍꯥꯞꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇꯧꯅ ꯐꯝꯅ ꯂꯩꯖꯔꯦ ꯑꯗꯨꯅ ꯑꯣꯐꯤꯁꯇ ꯆꯠꯂ ꯑꯣꯐꯤꯁꯀꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯗꯤ ꯇꯨꯝꯃꯅꯤ ꯇꯨꯝꯃꯣ ꯂꯥꯏꯐ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯉꯥꯎꯔꯦ ꯑꯗꯨꯅꯤ ꯀꯊꯥꯔ ꯃꯩꯇꯩ ꯂꯥꯏꯐꯀꯤ ꯂꯥꯏꯐ ꯃꯇ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯩ ꯁꯟꯗꯥ ꯅꯨꯃꯤꯠꯗꯥꯡ ꯑꯗꯨꯝ ꯂꯥꯏꯐꯇ ꯂꯩꯒꯦ ꯍꯥꯏꯁꯤꯅꯤꯕꯣ ꯉꯥꯎꯅꯔꯦ ꯃꯌꯥꯝꯁꯦ ꯈꯔ ꯑꯃꯅ ꯁꯤꯒ ꯃꯣꯅꯤꯇꯥꯏꯁ ꯇꯧꯍꯧꯕ ꯍꯥꯏꯅ ꯈꯜꯂꯤ ꯈꯔ ꯑꯃꯅ ꯑꯩꯒꯤ ꯑꯗꯨ ꯇꯧꯕ ꯍꯥꯏꯅ ꯄꯥꯈꯟꯅ ꯈꯟꯅꯔꯦꯕ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔ ꯖꯒꯣꯏ ꯁꯥ ꯇꯥꯏꯅ ꯋꯥꯔꯤ ꯂꯣꯏꯔꯦ ꯑꯦꯁ ꯃꯤꯁꯦ ꯈꯔ ꯇꯧꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ 45 ꯃꯤꯅꯤꯠꯇꯤ ꯇꯥꯔꯦ ꯃꯤꯅꯤꯠ 15 ꯈꯔ ꯑꯗꯨꯝ ꯉꯥꯡꯈꯤꯒꯦ ꯉꯁꯤ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯤꯁꯤ ꯑꯃꯠꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯅꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯀꯁꯥꯔ ꯃꯤꯇꯩꯒ ꯉꯥꯏꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯇꯩ ꯀꯥꯏ ꯏꯆꯟꯗꯣ ꯂꯩꯔꯝꯕꯅꯤ ꯑꯣꯟ ꯍꯥꯏꯔꯝꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯥꯏꯚ ꯇꯧꯕꯗ ꯚꯤꯗꯤꯑꯣꯒꯤ ꯇꯧꯗꯕ ꯚꯤꯗꯤꯑꯣꯒꯤ ꯂꯥꯏꯚ ꯌꯥꯝ ꯇꯧꯔꯒꯅꯦ ꯀꯁꯥꯔ ꯃꯤꯇꯩ ꯑꯗꯨꯅꯦꯕ ꯂꯥꯏꯚꯇꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯚꯤꯗꯤꯑꯣꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯋꯥꯔꯦꯅ ꯈꯜꯂꯝꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯒꯗꯣꯏ ꯃꯤꯗꯣ ꯂꯥꯏꯚ ꯌꯦꯡꯗꯣꯏꯔꯣ ꯚꯤꯗꯤꯑꯣ ꯌꯦꯡꯗꯣꯏꯔꯣ ꯑꯗ ꯁꯣꯠ ꯌꯦꯡꯗꯣꯏꯔꯣ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯗꯣ ꯀꯣꯟꯇꯦꯟ ꯑꯃꯗ ꯂꯣꯏꯅ ꯄꯨꯔꯛꯄ ꯇꯥꯕ ꯀꯣꯟꯇꯦꯟ ꯑꯍꯨꯝ ꯃꯔꯤ ꯇꯧꯅꯩꯅ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯣꯟꯇꯦꯟ ꯑꯍꯨꯝ ꯃꯔꯤꯗꯨꯒ ꯂꯥꯏꯐꯇ ꯑꯩꯒꯤ ꯃꯤꯁꯤꯡꯗꯣ ꯂꯣꯏ ꯁꯦꯒꯥꯏ ꯆꯠꯈ꯭ꯔꯅꯦꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤ ꯑꯃꯠꯇ ꯂꯥꯛꯑꯔꯣꯏ ꯔꯤꯚꯤꯅ꯭ꯌꯨ ꯆꯪꯒꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯣꯏꯅ ꯆꯠꯀꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯇꯥꯏꯝ ꯑꯣꯏꯅ ꯆꯠꯀꯗꯕꯁꯦ ꯑꯩꯈꯣꯏ ꯌꯨꯇꯨꯕꯇ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣꯅꯦꯕ ꯆꯠꯇꯣꯏꯁꯦ ꯂꯣꯡ ꯚꯤꯗꯤꯑꯣꯗꯤ ꯀꯅꯥꯝ ꯍꯥꯞꯅꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯏꯚ ꯇꯧꯒꯅꯤ ꯍꯥꯏꯅꯁꯨ ꯂꯩꯅꯗꯦ ꯅꯨꯃꯤꯠꯀꯤ ꯂꯥꯏꯚ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯁꯣꯠ ꯊꯥꯡꯒꯠꯄ ꯃꯌꯥꯝ ꯌꯥꯎꯕꯅꯤ ꯁꯣꯠꯁꯨ ꯑꯩꯁꯨ ꯍꯥꯟꯅ ꯊꯥꯡꯒꯠꯂꯝꯃꯦꯕ ꯃꯇꯝꯗꯨꯒꯤꯅꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯂꯣꯏ ꯇꯣꯛꯊꯣꯛꯑꯕꯅꯦꯕ ꯑꯗꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯏꯗꯣ ꯌꯦꯡꯅꯗ꯭ꯔꯦ ꯆꯨꯝꯃꯤ ꯀꯁꯥꯃꯩꯗꯤ ꯌꯦꯡꯅꯗ꯭ꯔꯦ ꯂꯥꯏꯛꯇꯤ 8 ꯈꯛ ꯐꯪꯍꯧꯔꯦ ꯉꯁꯤꯒꯤ ꯃꯤꯅꯤꯠ 15ꯇꯪ 12ꯇꯪ ꯉꯥꯏꯔꯦ ꯀꯅꯥ ꯂꯩꯔꯤ ꯍꯥꯏ ꯑꯃꯨꯛꯀ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯆꯠꯍꯧꯔꯁꯤꯔ ꯑꯩꯅ ꯈꯜꯂꯤ ꯏꯀꯥꯏꯔꯛꯇꯣꯔꯤ ꯃꯤ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯒꯨꯗ ꯅꯥꯏꯠꯄꯨ ꯍꯥꯏꯕꯤꯔꯝꯗꯦꯅꯦ ꯃꯤꯁꯤꯡꯁꯦ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯅꯣ ꯑꯩꯉꯣꯟꯗ ꯑꯩ ꯂꯩꯔꯤꯀꯣ ꯀꯁꯥꯔ ꯕꯤꯇꯦ ꯅꯪꯗꯤ ꯂꯩꯔꯦ ꯍꯥꯏꯅ ꯈꯪꯉꯤ ꯅꯊꯟꯇ ꯊꯣꯡꯉꯒ ꯆꯥꯔꯒ ꯍꯥꯎꯔꯤꯔꯣ ꯅꯪꯒꯤꯗꯣ ꯍꯣꯏ ꯑꯝꯕ꯭ꯔꯤꯇꯥ ꯍꯣꯏ ꯑꯩꯁꯨ ꯋꯥ ꯉꯥꯡꯕ ꯑꯗꯨꯛ ꯌꯥꯝ ꯍꯩꯇꯦ ꯑꯗꯨꯝ ꯍꯩꯔꯛꯀꯅꯤ ꯀꯁꯥꯔ ꯃꯩꯇꯩ ꯑꯗꯨꯝ ꯍꯩꯔꯛꯀꯅꯤ ꯅꯣꯡꯃꯩ ꯑꯗꯨꯝ ꯍꯩꯔꯛꯀꯅꯤ
ai nogi video dum jengi do marak ta kala da kadi soy ba nogi asoy banga ina u gi dum taw yaba adori live ta ha roge du sumaina sak sa ba da khoi gi yu gi khara jaw ki do du khara problem la pari jam ko lakti ngai di phai ko adugum do akhoi youtube ki rule da leitabani nisa usa jaw bagi youtube ki rule leitabni ko khatang na dung ma check salu kano monetize tawrabna channel chawrabna jam luna khanna sarpa mathau ta ba hek soy ru ba hayang achoba claim changiya ba in channel monetize tawdi ngai dadi saning wa claim yam cha sun kasum problem leitabni chawra matung dadi hayang claim jam khale ngai strike ta lakani strike jam khale ngai de nang lusilakani channel ka di monetize ho gini dunia di live ta smile loi nga to ko ja de ba channel chawra kana channel la sobogi awa ba le ba bro gi ai power kya no 22 ni 22 akas 22 minus 22 ni hoi hoi kit kit chumi isagi punchi ki life ki thabak ma chapada kasar maitai mayam ta thopa su jate losal laga ju kora chatpa mathau tai aina igi lambi do success oiraga mi ngona khangan ba khara mathau tai ba do tania ba ai matam ma da yam wana salami ko ai success oira paina ngai ba se yam wana ngai hi ai di noi di khangde ko channel kamaina oi gi noi khangau de nangi monetize to bodi ai khangau de hai tare do keno to pin lak padi khange khole me yam ure nangi video da nangi monetize khara ngan na oi gi mane noi channel khara ngan liya ba ai gi di jam wan tau gi hai kan de gi awa ba sidi ai ne wa gi ba sidi ai channel bo tokning bo gi adu maina jaw khara ne gi isa da kappa bo yaw khara channel da live to bo de no mo to ro live to hai do ngoni ai video thanga pa ngam maroi kholaroi video sama ro na numi humni hitang matam le here mon chahi pha ga da numit humni gi manung da gi video ma viral taraga oiri kya fajanna igi keno channel do ming chakri mi do matam du chumi aigi di 5 ni o minus ta phure ka tawni chahi taret mu sure wa bani kasar mai te do mi ngang ba sungta tarung nei to ga thau dum to mawa lau sung lau dun noi nai sini ai kana mawa lau de doin haji video semba ngam da bagi gi problem na tawri mi abo brogi dei so channel lei brogi atai su channel lei bro gi atopa channel lei te da gi atopa channel lei te da kas ha nama kha ngam bane na pai de do ai dum hangam mi sa ba da ngau ja bai nang khalei bani ado ai dum pai de da dum lei ngon da do sana de ma do akta da channel amari dum thammiya ba thamaga soina video semde dum semgat laga mani thamam be matam do punna segi channel ga ma do punna semamiya ba ado sema dum thammi ba hadik di sana dre do minute ani ta ngai khare minute ani 51 oh mi su lai te da thammana fa do mi mari su kale kom kana no kom lai se comment ga lak te nungai the mi ahu mari ko su comment dak pina nungai di fa ba aigi 4 months ta oiki ni o yam phai ado chahi mari tha mari da nang monetize oi bhai chat pa ko pai jam phari min do adi nang sali do yam phadana sali adon nang adi lep kanu kasar mai tai sung lep kanu ji nang taw da thak taw mi gi taw isa sarung mi na gi bet comment khande kari khande taw isa sarung nganging basu ge ngang nu moi nganging ba kya ro sauning ba kya da gre su sauning ba do loina side thamaga harau ba nungai ba ma da video semdo moi da adumaina semba khara tamu aina bo agi video gi content khara tongal liya ba aina mu direct focus da liya ba direct focus to focus liya ba di ado ju khang tawri mi da mi prong ka tawja ponte da timing gi matung ina na do adumai semba ta ban mingon da isagi loina khangan baja de wari lore bro gi atai su channel lei bro leite bro na ngai ba mi do ahum laktre hoi sumi kasar mai tai mi kara laktre hai tai ai bet comment la esu kayung khande adoni bet comment ado comment kaisu moalurun aina tawgada ba focus aina tawgada ba content sungle le baja tawgada sabak dum tawbo sungle le baja de
interest ama leibani numik ki video sembagi ngasi video semagadi hayeng semningba hangsi semningba age aidi video lepa kuireba April March April lagi agi aluba phibem mo daina chatli haba adum live ta mi yam leite ko dum haidom ngai nongonda ai yum sare ba yum sabagi honari adu duna adugi da maktai na kaino di sona kan da video daina focus to bangam da bai tai yum da chatna thamu leirure thamu ban oi khare duwe video sem ngam dre yum gi thaba khona bada kanam leite mena isana chatlaga khona bani mau mothanda leibani na chatla khona ba aduwe hale thabak sure sige thabak su mon hawla pada video ani ka thangkat pada manipur gi lan ta khare aduwe mo ko mo lan se mara tum lepe jum gi sen thum gi khara jum sa ba lep taban haji ku lepte adogi khara sen pithok phe mayam leidina problem adu gi problem adu mayam do hona bada isana chak thongna cha na khona do tawbagi office hoga aingonda matam mai do saken amata free lek taba haitai mind si ga makok si ga adu aina kari video semuni sembagi matang sadre dum daga chukwana seme ju khalo semaga di jenga da mi do wat leba igi di anam ba igi public si di kasada wat leba kasar gi oya gasu manipur da jam le yaba manipur gi mi kuding gi ngona phone to ya ba ngachi ju phone to mi oza mana kamai kamai tawdi kholi khoi sigari do tawdi ta tawdi na no di kamai kamai to na tawdi khoi sigari sing chaw na ko na wa ba ma tari kholi noi du no gi makhan me wa ba khoi sing na khoi gi makhan me wa ba khoi su video sem ngam dre ji video kamai sem mu do ni wari du mai sanara me ba adoni wari se moi ingda gi ro khota ge dum wari moi su wari ni na kana na khangi sini kana na kari tambanga mi oi bagi punsi ni ai gi wari dadi punumak chummi punumak lal achung mana kanano aram mana kanano ikhang dei gi wari lore ai gi wari simple ni je mi mari comment ani kaide chumi bro gi content se aduga aidi bro gi asi content se nungai thank you Akash bro ai gi content di makhan gi content la oi ai tawgado content ai dum torokani adori mayam thamna bai tawrasi ro mayam bye tawrasi good night tawrasi mi su leitre dum mano yani hum ta leibda su no gi su keno tawrani no su nungai tum adum nong padong marang ta lakke nungti gi di lakwa ngamoy kai gi nwade nungti gi live lak ning dia ba du gi ne ba idum lai sina boi gi mayam do kamai tawnari ge mi amani lakpara aina pamjaba mi sing lakpara du khanna sum lakpani do lakpi re mi amani lakpi bai damga thank you Akash bro kasar mitai amrita atai di lon chaka singsani chakara mane thank you no mi am boy gi lakpi ben ta haigen haidinga leitan thaka charena adori ngam masi adori mi am ngasi kaina na bai tawrasi natro no midang thiame pung tera makai ta sale bye good night kasar mitai bye good night next tum phangna rasi karam matam na phangna si abno id thikna leite gi live se matam pide id aina lakning bu numita numi kudi gi nate thamada amurkha langni sapta da amurkha lang domane guarantee leite live ki rande video di numit ki tawdumi numit ki video ne gi do ina dik lep lebe wani na ai dum tholokani good night bro good night Akash bro ador mayam good night bye warage bye thamna bai tawrage thenge nungai tumna rasi video semba kasar mitai nungai video semau comment thaba sangari dum tharakke ko comment tharak tan saunu good night amrita bye good night